Akasvani Imphal, Ketrimayum Chitrabhanu na pau pazari, ahan bedamaru iba pau. Manipuri Housing Fawada COVID vaccine dose lakun mato lising yang kay chatrit hena kapkre. Pensioners singi unique face recognition technology ngarang kendra pensions ki regiment Dr. Jitendra Singh Hodokre amashung Kendran Hari leba sigi semi koti nipan lag marfudra tari hena East Rim portal da register tokre. Lebas the COVID vaccine dose ko ti cham hena kapta na anawa itihas semle khongjang si hena mai pahan big damakan honoriba doctor nurse frontline worker amasung vaccine kaptok loba mi khuding mapu akaswani na ikai khomna ba ucheri ekoina pandamasi yoba ngamlabasu COVID-19 gi lanting asi luidribana tabiri ba miyamna lachit asiti komthok pa tobiganu tabiri ba pumna makna hek yaba makai atuba matamda vaccine kaptok piu atupa miyusing vaccine kapadu sumateng pangbiu hara kumagi matam asida achambani mari ngakna chatpina haizari covid vaccine kaptok piu face mask upiu phut taruki social distancing thambiu maimit amadi khut sa sengna hamdok piu COVID-19 amari lenaba ipau singindama national helpline number singna 011239780046 amasung 1075 ta aduga rising helpline number na 0385 241166 amasung 1800345381 phone tobiu hojik mapungoi ba pau Manipur ngarang COVID-19 na naba miyo ni fugumdoi naba pagkibolo na naba fabagi chang chada marfutra tre desmek mapan sino de leire razigi haksel bivag na hai hoki ba pungkumri da miyo tera tre nong na lena asina naduna positive oibigi chang chada ama desmek mari oiki razesta hojik active case chatu yankai manga leire covid positive oiba miyo mari lekide masi tharaga hojik fawada lacet asite ki lekide ba apun masing lising ama chamapan humbudra manga shure Rajesh ngarang pawda vaccine dose lak kunma toy lising yang kai chatri hena kapkre masig manung da ahan ba dose oina lak tarani toy lising marfu chamapan rom amasung anishiba dose lak nipan lising humpuma panchani pan rom ni ngarangi oina vaccine dose lising tare changa kumapan kapkhi Maras da COVID-19 gi chana kalong ngak taba miyus ndigi Manipur police na fine thian bigi thaba mkhata na chathari hauzu fawa chana kalong indaba miyus ndigi lupa koti ani lak humpu hena fine khongko pangam kre Regional Institute of Medical Sciences RIMS Imphal ngasi Rajapal Laganishan bu okpagi thorum ama pangtokani RIMS ki Jubilee Hall da pangtokadaba thorum aduda Rajapal na 10 kilowatt ki liter liquid medical oxygen LMO plant ani sangagani Virtual Cherry Blossom Mau Festival ngasi pangthok lagani Rajya Tourism Biva amasung Indian Council for Cultural Relations ki Regional Office long amasung Organizing Committee Flower Festival Mau na punishin bani thorum asida Mau amasung Japan gi nat ki oiba jagoi sing wagi pothok ki matang da documentary fashion show amadi webinar chingba thorum sing pangthokani Manipur University Loba B.Ed entrance examination ki question leak oki habi matang da committee ama semdina chejilagani hairi university asigi register in charge na thokpo cherol aman hai committee asina cheyol ahungi manung da masigi report prikha kadabani hairi tha asigi kungani panda pangthokki ba parikha adu chanaroi amasung numit 15 gi manung da nongna parikha pangthok lagani Kendra ki Personal Public Grievances amasung Pensions ki Regiment Dr. Jitendra Singh na Pensioners singi Unique Face Recognition Technology ngarang New Delhi da hudokre mang hai nong na hangdokli ba face recognition technology asi yamna ITIC oiba amani amasung machina thabaktagi potharaba amasung ahal oiba music da khudong chaba kya phangalagani Sri Jitendra hai machina Kendra Sarkar gi pensioner lag humpuni panda kana ba pibata natana PFO amasung Rajya Sarkar gi pensioner koti kya da kana ba pirigani technology asi puthopagi dama Electronics and Information Technology gi Mantralaya amasung Unique Identification Authority of India bu Sri Jitendra na thagat pa phongdokhi tabir ba pawasi Akaswani Imphal legini Kendra gi Labor amasung Employment ki Rajya Mantri Ramesh Telin hairi hauzi phaba da East Rim portal da unorganized sector da thabak toriba sinmi koti nipan la marfudra tere henna register tawre Lok Sabha da iduna piba pakum amada mantrin hai portal asi chahi asigi August 16 ta hudokhi bani amasung tha asigi kulumdoi phaba da miyoi koti nipan la marfudra tere henna register tawki bani mang hai register tawraba unorganized sector singi simi sinda kudong tiba thopa matam da Pradhan Mantri Suraksha Bima Yojana gi makha da lupa lakh ani gi insurance ki senfam phangani
Kendra ki Minority Affairs Mantri Mukhtar Abbas na bin hairi minority sing yauna leba se leriba mipum khudimak ki yaifana bi damak sarkana tonga baskim kya paikhatli Rajya Sabha da iduna pipa pakum amadam hang hai Sikh Christian Jain Muslim Buddhist amasung Parsi singi mahitam bada hen kudung chahanal baskim kya makhada scholarship piri scheme sing asiki makhada economically weaker section yauna minority mahiroi koti mari la yankhani toida kana ba piri Pradhan Mantri Awas Yojana Urban ki makhada yung koti ama lakh tara mari hena sakre Kendra ki Housing amasung Urban Affairs ki Rajya Mantri Kausal Kishore na hai scheme asiki makhada yung lakh marfuga mapal lising kuntra taruk sabi ki tabuk chathari amasung yung lakh yankhain to hembana saba loikre Kendra amasung Union Territory sing na yung sana bagi piri ba matang manungda yung sing saba loishin na basri Kausal na apil tawri Lebas da COVID vaccine koti chama kulhumdoi lakh yankhain hena kapangam kre musik manungda ahanba dose ki oina koti humbudra nipan lakh yankhain nipan hena kapkre aduga anishuba dose ki oina koti nipumari lakh yankhain teru hena kapkre Haksel Mantralon hai ngarang numidang pung tere fawa da vaccine dose lakh humbudra lising marfuga manga hena kapki lebak sing matung da vaccine kapage tabak chatari ba asida Kendra na Rajya amasung Union Territory sing da vaccine sing lem da pidu na mating pangdi Mantralon hai hauzik fawa da lena astegi naba fagala paki changcha da marfudra nipan dasmik ahumari yaure masi mamang chehi ki March thadi ki parga khwaidi wangbo chada namba phabolakibani marshida COVID-19 ki anova variant Omicron sandorok de hari besi genglaga Kendra ki Haksel Mantralon na mapan leba sing de Bharata lakpa miyoshingi damakta anauba guidelines sing semle masi heyri ki chana bahoragani Imphal ngasi phongba pause singi maru iba pawgi damak hozi Wahengbam Rajesh leire Rajesh Thagachari Chitrabhanu Imphal ngasi phongba pause singi ahanba lamai da phongnariba headline singdi Manipur da BJP ni lusingba sarkarna sahi mari thani pan churapagi report ngarang Mukhyamantri Nongthombam Biren sina phongkiba Mukhyamantri na Ukrul Jilla da Bank of Baroda gi branch hangtokiba amasung Raija Imphal East amasung Imphal West da laiba tourist sportsing yengsinkibagi pau Manipur University lauba B.Ed entrance parikha question leak oibadagi amuk hana pangthoklagani haiba Manipur da COVID positive oiba mioi mari sikiba mahiroi singna DM University gi administrative block thugai kibagi pausing asini Anganwadi worker ama masa khangandana thabak lokthoklamle haibasina sanalaibaki ahanba headline oiri Sangsana Farm Law Repeal Bill Kanadana pass tokre haibasina huyelan pau amasung Isel Express ki ahanba headline tori Chayet nariba autonomous bill house to putok hannaba hill areas committee gi dabi amasung akhanaba session kaunabagi pau poknafam amasung narogi thokdangi anisuba headline tori Rajyapal La Ganesana Bed Vidya Bhavan hangdokre haiba pau Manipur Mail gi anisuba headline tori Non-local sani kungi manungda sama marfudra manga che sang pairamdre haiba pau Sangai Express Manipuri gi anisuba headline oiri Churachampur Embuski che sang NIA da sinanaba khangalagli haiba pau Sangai Express edition animakta phongle JCILPS na changsiliba khongjangdagi Tamjaningai haiba pau People's Chronicle gi editorial da phongli ILP system gi damak dedicated staff tangai fadi haibasna Sangai Express edition animaki editorial oiri ILPS chapchana chana hangadabani haibasna huyelan pau gi editorial oiri Pausi singi sanabagi lamai da phonariba pausingdi senior Mr India team da saruk yagadaba Manipur team lauktokiba Kunsuba mini state volleyball tournament Kunmari Suba State Basketball Championship की result, State Level Boxing Championship की pausing, भारत की नुपी फुटबॉल टीम चिली की मकुता पांजल अहुम सिनोदा माइथी हौरे हैबा चेन्नईन एफसीना नॉर्थ ईस्ट यूनाइटेड पु पांजल अनि अमदा थोइकिबन चिंगबा असिनी पाउसे सिंग द फोनरिबा अतै पाउसिंग दी केंद्र की गृह मंत्री अमित शाह मथंग थागी तरादा इम्फाल द लाकलब याई ओमिक्रॉन वेरिएंट डेल्टा वेरिएंट की संतोपगी चांग सरुक तरुक हेली हैबा रिम्स पु एम्स की थाकता थंबिनबा केंद्र की हक्सेल मंत्री दा तक्सिनखिबा मोरेदा डेंगी केस हेंगलगी हाइबा थौबाल पुलिस ता लुपा लाख तरा एवार्ड लाउथोकिबा अमसुंग नागालैंड की मुख्यमंत्री नाइफ्यू रियोना गृह मंत्री अमित शाह गा उन्नगनी हाइबना सिंह असिनी चित्रभानु Thagachari Rajesh Lushilakpada COVID-19 de ngakthunaba vaccine kapa
face mask upa putaruk lamna leba khutsa amadi maimi terutana na thamba haiba achamba thong singa singang na chetpina ba amukana ningsing jeri aroiba da maroiba pa amukhanna Manipur da hozi forward covid vaccine dose la kumato lising yang kai chatre hena kapkhre pensioners singi unique face recognition technology ngarang kendra gi pensions ki regiment Dr. Jitendra Singh hodokre amasung kendran hari leba sigi semi koti ni 5 lakh marfudra tari hena eastern portal da register tokre paulo zere